Lanna Sintha do noga side Chakibani Aduga Mahankrisigaino Leo Tapna Parigina Gomia the Tangsilaga Hello Ungazalamata Pari Mamita Lautoga Kongde Loyana Kaino Mata Nanangi Dubo Aina is a comfortable my tail on the Gang Bakanga de no sure Loin me am no Jalakanico Parina Matao Nana Haidokainoba Coles Lazabamido Nana Kamina Udino Loyana Parise Class Yargumse Mind of fresh weather Niha cemetery the Ingna Pamurusilo Leo Mamit Kalautoga Cemetery Changlaga Mind fresh way Henduba Tauriba Mong Siga Sway Hello Onabado Panaba cemetery the Pubiro Aduday Tawai Mayam do Luini Janjarani Semsana Yarising Anarno Aido Tabamjakadable No Matang class Yakidro Parina Oido Madre Sigi Vamsida class Yaboga Semsana Pare today Ayalamage Loyana Oichalo Nang Tabagle Habanina I could my jump out of Kotoki Semsana Parene Jaluro Matungaurage Aijalage Semson Jet Kibaga Makoi Ahom Kadai Jasiki Hina Canary Lan Mayam Nangang Bagamangul the Tade Wakaldana Howchi Uki Budubu Abu Manatro Manida Abu Hina Wakal Kanjimba Darabra Nongsi Pongdo Jingae Lanje Ngawun Handorabra County Matomta no fit Amuksutauji Madau Yaba Haigadra Chitra Kupta Ying Liva Leo do Handaki Uhaute College Tagi Tolaktuna Makoi Mari Mai Jamjat behind Hainaraga Gari Todore Sintana Sanai Bema Ngasidi Nganchungale Abungogi put it like say Dipana Yaine like say Isolagiba Isolagi Makoi Ani Angangi Purit Yun Badukana Madahana Jangaga Angang Purit Kali Purit Amapai Kalaga Sanai Bema Sifazabra Abunga the Pakadraba Dipana Aduina Lorosi Aduni Hena Bakjani Oi Adude Ibanike Muglay Resqua Oi Angangi Purit to Lauraga Makoi Anigisu Purit Amam Lairaga Yum Hanna Batolai Sintana Isinkaurangi Amtalaikiziba Dipana Hoi Asidukan Tiki in the Lakrasi Makoi Anipuna Dukan to Tamna Changai Sinta Dipagi Tung Urap Nalakpani Dukan Aduda Mamai Onchilaga Lepliba Masa Parap Tauraga Lepliba Misaktu Tung the Gikak Ubada Masa Pumba Tujun Kibakangaude Nupado Mamai di Pura Latorakde Hai feel like Toga Sorok Lom the Yengi Madu Ubada Tanglamba Kongtangdo Kanglep Lipi Aduga Dipagi Kudang do Tap Paraga Maning Lom the Mamaido Pat Latoi Mitlu the Gipirang Sui Hore Pumna Makangji Legale Pai Riba Dipagi Kutu Tadokde Panakan the Jena Pai Dipa Tauriba Mataududa Masumatum Tangakje Kedurege Sinta Tapna Conjem Nikli Chalasila Itanin Jeb Dipa Kaisukumde Mana Chinglibado Adum Yaraga Pakingtam Nalae Ngasi di Sinta Maitong Makalamna Nokjaramba Maitong to Kangaudre Pirang Tangba Mitlu Awabaki Saktam the Laikri Gari Tong Dunalak Bahawi Adubu Sintagi Maitong Sakpam de Awaba Amagi Saktam the Adumlay Hong Kidre Awabaki Saktam the Gi Sinta Awabadu Kaya the Wana Kangjiliba Maitong the Adum Kangli Dipa Dabna Kaidurage Hero Sinta Yang Wana Minok Amasim Lagano E Kaisudodi Dipa Wangang Drabaso Magi Mitpamde Sinta the Gikakna Taidanale Kaidem Awang Legaige Lamhang Matik to Yorokpada Sinta Pajin Bangam Hauda Mitlu the Gipirang Sintare E Mi Ukini Pakatna Makutuna Patai to E Kanasu Uhandana Bahaiduna Tauriba Mataudo Dipa Ying Bangam Laktre Yauraduna Gari Digi Komtare Dipa Bek the Gilupakulo Toga Pirami Wangang Nade Matik Amachet Bahawi Makoi Anige He Kaina from the Yauraduna Sinta Wangang De Domina Jang Bahawi Dipa Tapna Nangna Asugam Awablo Lisigagino Sinta Tanglamba Kongtang do Lepagi Yanga E Dipa na Mitlu the Gipirang Sintana Lepa do Ubada Sinta Kangbangam the Jinchilaga Koli Tamoy the Awaba Kaya Pumduna Tambado Tingbangam da Dipa Buchet na Kolaga Hikik Launa Kapa E
Ai yamna waye Dipa. Mabu kauba ngamdiye. Dipa, Sinthagi wahayduda ngasay dukanda lepawba misakto ningsingai. Adubu ma misakto Sinthana phajana khangdringai chinglaga purakpaduda yingsu yengludrei. Lambidasu hangge khanna hangludrei. Adubu pukningda chingnaba madila hele. Kapliba Sinthabu mathadagi lauthoaga Sinthariba pirangdu taithokpi. Lo, aikhoida charawalusi. Sintha tapna. Kona walage, yum changage. Aina haibasi yaroitrana. Ai khangi. Nang awabadi aingona khangandana kayam koina khangkige haibano. Ngamgadaba oirabadi aigi mamangda nangi pirangdu suhangano. Sintha piroina mityengdi yenglaga wadingangda tumina lei. Dipa khudang pairaga chingaga puraga changa imayumda. Ka hek yawbaga phanik ama hanapi. Sihong aduga charawalagane nayum phauthingge ai. Sintha piriba phanik tu lauraga hongthoi. Aduga phamungda ka khatlaga tasilaga phamlaga lei. Dipa su phamtharaktuna. Se haro nangna wabada kayam kuina khangduno. Sintha ningamdani yenglai. Wai amata hairaktrabada Dipa phamungdagi hawgatlaga mamai tu nakal amada leithoaga. Ngasay dukanda lehawba misakto kanana. Sintha nontharamba maithongdu machi lengde. Adum nonthaduna lei. Pirang singdu thingbinaba kana leitabugum mitludagi Sintharai. Dipa amukso Sinthagi manakta changsillaga phamthai. Sinthagi nonthariba mamaidu amuk nongkhathalaga. Se kapkano hairo. Nangi nungaitabado aingonda. Sintha nakongdu makhut anina melaga khonjel thokna kappaga. Ai magi saktam amukana uningtre. Thamoida maisapi ba magi saktam ne. Uninglabasu magi saktam uruba mikupta. Thamoida maisang lising hapanuk si saktam duna. Thamoida churare. Akchang bumba chagle nungsi meri hoina. Se kapno. Ayo chingnaba amata laitana hayo. Magado risina tabra. Mane Ma dari sini Dipa ayam ware Dipa. Aduga karige nangna mauraga nathairaga laklibano. Sintha haujisu kappa leptre khonjel siri wadu ngangba ngamboi ngamdaboi amuk hairei. Ai mabu uningre mabu uraga thamoida enna maisa hape. Dipa Sinthabu thembiri phana kuina kaple kappadu khara pharakpaga. Dari sina nangbu atuk yam nungsirududi. Aduga kaigino nangna ma uraga wahai ama tairamtana laklibasa. Sintha amukasu kaptuna maithongdagi pirang singdu taithoktana maning tamhali. Mana ibu nungsirambaduna ne aina ngasi kaplise. Natrabadi ai kapamdabasu yaye. Dipa ngakna maramdi Sintha pirangdu taithoklaga. Ai ngasidi nangonda wafamse hairege. Aigi awabase itopta khangba yamna ware. Dipa nungshirebi matagi Sinthariba pirangdu taithokpiraga awabadi losingano phongdokhraba matamda thamoigi maichakto nemthagani. Sintha ningamdani yenglaga haukiba wari mate kharadu liba haurai. 12th exam loiraga yumda lakpa nonganbagi numitni. Sintha imungdagi prapek chenthoraktuna taha kauri. Tacho poirei sumangda wa khara khaiduna lei. Tauriba thabaktu lepaga machanupidi yengaga. Icha thoi sum kauri dubu kaitorage. Sintha purit machidu makhutna pairaga suru nairaduna. Phone leibiyo haibado. Ai leibirege khara leiraga. Poireina khumdringai manau nupa punilna haikibana hali. Sintha asingbagi leigadro haibagi meeting di yengi. Punil su noktuna yenglaga lei. Asuk nungsijabi machanupigi matauduna momon nokjaribani. Poirei machanupi yengakpada tauriba matauduna hena nungshiba poi. Noktuna makha amuk tarai. Aima leijarani. Aishu paisa kara hapirage. Imungdagi ising glass amta lorocho.
Sintha harauna hoi haiduna imungda taha taha amuk changki. Ising glass ama puthoraktuna pi. Poirei lauraga thai. Punil wadu machi haidok na amuk wadu makha tarai. Ngasi nongning leiraga leibige. Sintha karisu hairudrei. Asum tauna matam kharadi haujinkri. Nongma Punil makutta box macha ma pairaga. Ichathoi nang polayo haibado leire lao. Sintha imungdagi harauna chinthораktuna. Aya tayai thank you. Punil machal nupi da leire iba phone du piraga. Phone pairaga langphang tawba yaroiko. Changu nang ka da yengjaro. Sim chawkrabane balance chapirabane. Sintha harauna. Aya amukasu thank you tayai. Magi ka da changaktuna school bag tagi sim ama langthoktuna sim du prap hapchilaga contact list ta changaga yengi. Thiriba number du yawramde. As aidiba sim daga save tawdra malimi. Sum yengi matomta momon noklaga call tawi. Hello Dabishan Bishanna kana Sintha phamliba pafamdo khara semaga aini Sintha Bisan Sintha ne haibadu khara ngakpadi phaujai. Sintha yam thajadana dadagi number am tabiyo. Bisanna wadu haiba ngamda amuk tumina lei. Sintha taha message ta tharo. Dabishan thamage dadagi khonjel am taningeba thameko phone ke. Bisan ngahaki matungda number du message tharami. Sintha number du tharakpaga call sat tawi. Ring amuk anirak chatlaga call du receive tawi. Sintha maithong da momon noklaga. Dada Risi khonjel du tabada masadu ngakpaga haraubaga pulladuna. Thawai nang nahan kai kem hauti kaigino. Phole tabagine nang phone ka dokhrage. Adu buro lona paibanina phi subada puraga chale. Aduga isingda tasangre. Adudai ofang badum yakhije. Aingonda hairau yadro. Hainingai phone ju laitana. Deepa su paide yumdai tawraktosu number khangde. Aduga phone ju payande. Number khangdraga haujina kamai tawriba. Kanagi phone dage. Ai phone leibiyon haiba aduda tayaina leibibani. Number sina Dabishan dagi lauraini. Dadana pirakpa sim do hape. Aduda Dabishan number yaurami. Mangol dagi lauraga tawraini. Risi chingnaba wahang oina. Aigidi yauramdraba. Hoi yauramdre. Phone da save tawramdo mali. Nang yumda leitro. Leye. Ai exam loiba nongan bagalami. Exam loibaga 2 days lehele. Aduda ko ai yumda chatning mana ngaujaningo. Risi nungaitana nangolda khara warawi. Sintha warawi haibaduda masadu khara pakhatna. Kaigino. Yare. Ai nanga thengna papame. Atopowa ai taningde. Sintha perum tawduna. Dada adumaina aibu warogano. Risi Sintha nungaitre khangladuna magi thamoi haraunaba noklaga hairei. Hoi waraudida thawaigi khonjel tabada phakre. Adu kona tawrage ko thamage. Hoi numittu harauna wari sanaki. Nungsi warira natte lapna khibameko. Matam kharade Risiga Sinthaga pau phaunarudrabasu makeup asidagi hanagum adum nungsina loinarami. Nongma numidang ama phonda wari sanarami. Risina thawai ai nangbu yamuningi ayang lage. Sintha nungsiba mabu uningbana harauna pakumpirei. Aisu dada yam uningi lo. He ko those. Hai adudi ai dipa da haikrage. Thawai ngasidi dada nangona wamda haigi yauko. Sintha magi mawongduda khanpham khangdaba wakhal amadi khali. Tapna wahaidu khaktang khumke. Hayingdi dipa haururano natomda tholo. Sintha wahai adudagi hena wakhan khalale. Makeup asida asuk sathina hongbadada mo. Dada se handa khara hongi. Wakhal na khanbadu aduma haidoki. Risi pakhum amata pide tumina leki. Sintha su kemta khumlaktre. Ngayagdi ichik na lay. Achik padu Risina thugairaga. Tabro thawai. Sintha tapna. Taye dada. Risina. Dada na hairise. Lana khanganu ko. Ay nang bahayang di painam tingin sige. Kanagasu loinara kanun haibani.
Mangonda lana khanba manba mawngduda nungsiwa haina themjin oina ngai hagwari sanaraga thamkre mathangi numen pung ani tarakpa duwaida risi sinthada call tawrei dada loijuba sintha imungi mita khidra haina kirup yenglaga loire yangalermo phone thamkhraga sintha mana mada dipaida chaluge haraga tholai risi leiribadu uraduna sintha risi gi manata changai risi nokmi yenglaga aigi thawai se yam fajarami sintha ikaina yareba amuk thagalana jalashira sintha hoi haiduna makoknomi ani du gari manungda wari kaya sanade sintha risi gi maithongda ningamdaba magi saktam wa kaya ngangdaba matawdo kharadi tingnajai adubu hangudrei sumlakpana maitramgi upareng hauba wana phampham semaga leiba jagaduda sintha garidagi kumtharaga harauna wow yam inge maphamse risi tapna kumtharaktuna ingmane leiram ko ice cream lerake sintha maphamdubu yenglaga lei risi ice cream leraktuna wagi phampham semiba aduda phamtharai tumina lei achikpadu risina thugairaga wangangai thawai aibu thamoisina nushibra sintha nokfe tawraga asibu wanina khangdana leirebase sumhangisi kaidrodada khanglabu sangi bane aigi thawai se mina oiki jana pakhat pa phaurai mi kopasida sintha risida nungsine yenglaga khanamtagi oiri dada khaki oidune se dada su khanamtagi oiba hairaga masada makuttilaga ai khaki oigadaba ani du nuksina wari ngihak sanaraga sinthana thengle haiduna halai lambida nambol bora sal se harai sintha pakhatne yenglaga chargum sidada pakhaliro pakhatida aido dipahoidana hairame dugini risi sinthana pakhatjaba matawduda hoi halasina ngayadrade risina sinthabo mayum phautin birai achapot khara su leiraga pirame makoi anigi nungshiba nongmagi hengalame matam khara haukhre exam haidokpa numitni risi achapot leiraga thilame numidang wairam lambi mapanda sintha su matomda thongal phawba tholai risina college na kadai tamki khalino khangdi achapose dipa ghauraga jamina ko hai jamina duni adudi aisu chalage phajana layuko sintha nokmi ba mai thongda hai phajana chaluko dada risi su jatkre sintha wari du lina mitlu dagi tarakadori ba pirang du khangchinduna khonjel nikli tawraga makha tare ahan ba college sat panu mituda dada do magi no pigale minarame makeup aduda aigi thamoida chingna sikhibudo tasingna chumla bra haiba wahangsina isapamba question du na thambiki dipa sinthagi makutu chena basile hena waganu thengnariba awabase makeup amada kauthokpa tamu haibagi mawngda sintha dipa de tatu ni yengaga wari du makha amuk tare college laga dress songdana magi kada wakhal amada mangduna phamung machida tumina phamli kaino aina ngasi uriba sakta masiba aibu mangla tai bangla dada nangna iphamda minam leba karigino amuktang ditak pirama haunaruba tawdana mitlu dagi pirang su sintharatli bag dagi phone du lokthoktu na yengi 13 miss call lare mi risigi hallaga tawde phamung machida phamthai phone screen do amuk ngalai yengubada risigi call amuk sulai sinthala iba call du paikhatte kakthali ka I khangbagi risi hanba tawdana tawsilai sintha su sungpai paide handakti tawrakhidrei ngai hak leraga message amala irisigi sintha yengde mitlu dagi pirangoina sintharai phone screen amuk ngalakpaduda paikhatlaga yengloi 3 message leirambaduda changaga yengi aigi phone pick up tawomta thawai aina harisi tadro thawai miyoiba mana pangadaba thamoi palo nangna ibu asugam olisi kaigino nangbu thamoi pandabro sintha aroiba message tu ubada sauningba henmanbana manoina call tawi aina nambotbra
Aina nang bohanbra. Sintha khonjel thokna su kapai wahai du haina haina. Risi Sintha kapagi khonjel du taraga mawa makha taraktre. Sintha yamna pendana. Aina nang bu nushiruba. Aina nang bu thajaruba masiro. Aigi ira. Hayo dada. Masiro aigi ira. Thawai nang kapkano. Nana kapataraga dada lay bangamdi. Dada hausi lake. Kanagi thawai. Ha. Kanagi thawai no. Karo kano. Ay taning dre. Thawai. Ha aigi ming Sintha ngambi. Thawai kaude. Sauna kapli tawraga amuk su haire. Nang nungshiba masak khangdaba nangna ijam jamba aigi asengba nungshiba bu sanabane. Tatki maikom optuna nungshilila. Hekik launa kape aduga phone kai. Risi halaga phone tawrai. Adubu paidre. Pamungdagi hawgalaga thongnau hangduklaga thajama bu yenglaga tumina kape. Khonjel thokdaba wana khanglaga kape. Dada ay nang bu waroi. Tasingmi yamna waroi. Ahing ado Sintha hawgiba matambu ningsinglaga kape. Dadagi thawai nungsibi. Aigi thawai sa yam nungsi. Sintha Risi ki khonjel na ninduna leire. Mana nokpa laknaba mayamduna thamoida chik launa chaina phaurai. Phanayam thengla phau kappaga leire. Ngayhak tumthagi khanna phamungda changakpada phonda pung kaya taragina yengbada pung 3 tarami. Miskol khara sulai yenglute ngayhak tumthanaba tawri. Yadre haurunaba tawdana mitlu pirangso adum Sintha duna leire. Pung 3 tasilakpada nongan pung torokpaduda hawgale. Thabak inkhang khara loisinba yawramaga iru maitha jarure. Chak chaning de hairaga magi kada changaktuna phamungdagi mo lawraga ngatharaga tumina phami. Ahing tumdabaga kaplubaga masadu yamna chokthare. Magoksu kanna ngawkhalai. Mitche na oisinduna ngaihaklai. Khara pharena pangthoraaga nakaldagi phone lawraga yengi. 137 miss call lerami Risige. Number khangdaba amage 5 miss call amaga lerami. Tanja aduda number khangdaba madu phone namuksu lai. Aduba paikhatre hanjina amuksu tawrakpaduda paikhalai. Sintha atapa khonjel da siri tawna. Hello kana agi phone paidri kaigino. Sintha khonjel da tabada phuk hawgalaga wai amata hairamdana phone kai. Hanjin sum tawrai. Sintha handa mukti sauna phone du paikhalai. Dadana pa misikaino. Thawai Phajana wari sase. Kari garamba wari no. Phajana sana doisi ba. Ay nangbu thamasina nushi. Sintha yam nokningdana noklaga. Ay bu nushiriba. Nungshiba duna ifamda chawna minamliba. Maduna tro nungshiba haido. Nangdegi thawai ne. Nangai bu thajaw. Thajaba. Miku khara paw phonadabada atugem chawna hongamba. Adugi mathakta namthak oidaba. Ay nangbu thajatre. Nangda natana nupa khudimak thajaba ngamtre. Thawai nangamda thengnase. Aduga aige singba wari sa nafamda loina haige. Sintha kapningbagi khonjel adu phajinduna hai. Ai nangbu uningtre. Aingonda amuk chaina hapirano. Nangi oidaba nungsibana aibu maisa hapirano. Wai khara se hairamaga phone du thami. Handak mukti Risi halaga tawraktre. Sintha makok sum ngawba henjilai. Table da lairiba bottle du lami. Khanghaudi adum wan thakre.